Loyalam E-PAO tabi bakutima po hitong susmitana namitangi po pizari aham dapat headline. Lupa crore nifugi mamal oigadaba tablet kalunina miyoi ani Tripurada security force na fare. Zenims ki danta college yengsin minaba leitraba mapu pandraba kangkhong charaba college ama oire. Kukisingba Nagagi Khul kaya Maming Hongdokrakpagi Mayokta hayeng ahing nongyadagi lambi thingba yauna general strike khongjang chaksingadori. E-PAO sandona pijari. Lupa crore nifugi mamal oigadaba tablet kalunina miyoi ani Tripurada security force na fare. Lupa crore nifugi mamal oigadaba yamlaba tablet lak mari security force na ngarang Tripuragi tongan mafam ani da chathakiba anti-narcotics operation da fagat pangamkhrei. Tripura Police na Hongdokrakpagi matung ina ahanbagi thodok oina Delhi Amura Subdivision Police na National Highway Nipangi Atharo Mira Saruki Nifuma Thoi Mine Area da Jathabada Gari Sing check tawbagi thabakta Octo Risho amada lotuna purakpa Lupa crore taragi mamal oigadaba yaba tablet lak ama fagat pangamkhi Thodogadu da auto rickshaw aduki driver Vikas Dev amasung mahaki lakminaba Suman Mazumandar hariba mi anisu fagat ki hari Atopa thodok amadana Tripura Police, Assam Rifles amasung Directorate of Revenue Intelligence DRI gi apurma team amana West Tripura District ki Kheyapur Mapada Asok Lalan gi truck ama khamduna check tawada lupa crore kuntha gi mamal oigadaba tablet lak ahumsu fagat pangamkhi faraba tablet amasung miyosing adu makhataba logi thabak lokhanaba DRI da sinakre hari Tripura gi ambasad ki Agartala phawgi saruk ase lona yadaba mongda narcotic drugs sing puthok pusin tawgi lambi ama oiribani hari Zenims ke dental college yeng sinbinaba leitraba mapu pandraba kangkhong charaba college ama oirei Manipuri lengakna chalairiba lamdam asigi maru oiba ana layeng sang ama oiriba Jawaharlal Nehru Institute of Medical Science Jenims ki Dental College asi yengsinbinaba leitraba mapu pandraba kangkhong charaba college ama oibaga manarei college asigi amata ngairaba OPG X-ray machine yakidabadagi hauzik phawba semjin bidana leire pauche asina phangba paugi matung inadi matam amada college asida layeng balak lamba anaba layeng bagi masing yamna laglami adobo hauzikti anaba layeng balak bagi chang asu aduki matik hanthare college asibu kadai da soikigadage haini yengsiliba principal gi mapalamdagi oibana mai ayama matamda masagi mayumda lei hari college asi hauzikti maming khaki ngairabra haibasi miyamgi achobo wahang ama oina hangnarakle college asigi principal oriba doctor asina OPG X-ray machine yadrabasu semjin bagi wakal mangonda leite habasi khudimangna khangnaba habidu oire hairiba OPG X-ray machine asi handaki ising ichau thok thringi mamangda tha manga taruk yadana leiraki adubu anaba singna complaint taropadagi pauchi singda hapnarakpa amadi medical directorate ta complaint tabudagi semjin khwa leikhre anaba laying balakliba singna dental gi X-ray lobo matamda lupa chani lawi adubu private orabadi lupa chatre natraga chani palawi adubu dental college asigi OPG X-ray machine yadabana anaba singda aduki matik khudong chadaba uhelibasi college asigi principal na khangjinadana leire handak isingi chauthokraba matungda OPG X-ray machine asi yadana adumak leiri hari Kukisingba Nagagi Khul kaya Maming Hongdokrakpagi Mayokta hayeng ahing nongyaidagi lambi thingba yauna general strike khongjang changsingadori Naga taba lam singda kanglon kaina changsilakiba mitop singna lam khopchinduna amadi lambi sing yauna Nagagi Khul kaya Maming Hongdokrakpagi Mayokta hayeng ahing nongyaidagi lambi thingba yauna general strike khongjang changsilagani haina Foothill Naga Coordinating Committee na laukthokre Committee gi Secretary B. Robin Kabuina khudek piduna press ta thador khiba chirol amana hai saidang laba Kukisingba Nagagi lamsing lambi sing maming onthokna ba honari loinana mitop singna lam khopchin na basu honari masina Nagagi territorial integrity heritage ta singna bani haina lawi masigi sumathakta Nagagi ngamkhaida sugi camp sing thamjinna ba honarakli masisu Nagami yamna yabak ngamloi Nagagi ngamkhaida sugi camp leirabadi madu thukagani Nagami yamna su ekhoigi ipa ipu singna thambiramba ngamkhai ngangnaba amata oina honaminarasi hainasu phongdorakli Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu ZEO anigi suspend order yang sinbina ba thadau Student Association na Governor da memorandum pisingkrai
Irang asida Kangpokpi amasung Chuchampur districta school kharabu mathau taba thabak sing katholaga CBSE gi affiliation longnaba English ngani kolhomjoida non objection certificate NOC sing pirambagi dambak suspend tawraba zonal education officer ZEO anigi suspension order High Court of Manipur ne yangsin khidrabasu langangna mathauda hanjindana thamli Hiramasigamaри Lenana Thadau Student Association TSA gi Makadegi Manipur gi Governor da Chirol ama pisinduna miyeng chamina ba taksin kray CTSA gi Chirol aduna Chuchampur gi ZEO Zain Khohang Haukip amasung Kangpokpi gi ZEO Lahing Tineng Singshit makhoi anina chathakiba thawong adu elected representatives sing civil society organizations sing amadi student body singi pressure gi NOC da sign tawkhibani masiga lonena lengakta aiba Chirol piduna lale haijakrabani thawdoga sigi matangda court ta wakat pagalonena court na makhoi animaki suspension order adu charhan khidrabani adubu charhan khidraba tha ani helaba phawba ZEO ani asi mathauda hanjil handana thamli hari Chirol asina hai thawong asi administration gi asoiba oibata natana contempt of court taba yai amaromda makhoi anibu English ngani kunmari gi January gi tang amada thabakta gi suspend tawkiba adu makhata na suspension gi matam sangdokna ba recommendation laktabana numit maudra gi matam loiraba matung amuk lapse oikrabani maram aduna court na makhoi gi suspension order charhan khidabaga lonana pi kiba directive ki matung inna makhoida phangpham thokpa khudong chaba sing piduna masagi mafamda hanjillaga mathok tohanbiyo haina governor da taksingki Jiribam gi lengang popi amadi Tamenglong district kalona ba tatbung village tagi khulai khaya fagalei Security force na Manipur gi ching amasung tam ani gi tongan mafam kaya da chatharakpa search operation gi manung channa ngarang Jiribam district ki lengang popi village amadi Tamenglong district ki tatbung village ani gi lona ba mafam dagi lochin duno thamlamba khulai khaya fagat pangamle hari Police ki pau asina hai mafam atudagi fagalaba khulai sing adudi magazine ga konana SLR ama magazine ga konana .3 na trigger rifle ama SBBL rifle manga .3 na 3 rifle gi live round kuntra mapan SLR gi live round tara manga .3 na 3 gi live round cartridge kuntra manga SLR gi empty case yankhaitaret rubber bullet humdra taruk walkie talkie ama bulletproof jacket ani headgear ama amadi magazine post ama phagapangamle hari amaromda ngarang security force ki kangbuna chatharakpa search operation gi manung chana juvenile oriba RPF PLA gi lami ama khongjom papal area digi fare hari farba miyoi asi thobal amadi Bisnupur district ki mafam singda miyamdagi namduna sale gi demand tawbada natana hariba district ani asida leiba miyoi kaya lal holob asigi anoba cadre recruit tawna bahonabada achauba thodang lobuni haiba khanglei mahaki mathakta juvenile justice eki makhada case ama lokhale hari Amaromda Hokiba July Taramanga da Senapati district ki T Khulen Naka checkpoint mayada Senapati district ki miyoi ama draka kona na fare hari miyoi asigi Maming makak mayom firda sarif chahi kuntaru kawi laifam Imphal iski yari pok tulihal awang leka digini mangondagi packet chama yang khaida haptuna purakpa WY tablet ni chingnaba listing kunmapan ga chamapan humdramari fagale faraba WY asigi value lupa lak kunmari rom oigani hari drugsing asi phabda natana I-20 car ama RCC book phone ama Aadhaar card ama loinana voter card ama su fagale hari Myanmar gi Tidim Rota drug pusilaki ba adu toklaga Chandelomda pusilakpa horei State asida hojik tholiba kanglup ki irang asina hawalakpa matamda Myanmar gi Tidim Rota Chuchampur tamna drug sing pusilaki ba adu Chuchampur amasung Myanmar ga tainari ba border ra security gi checks-in thorang hena kangkhalakpana anober route ama oina Myanmar gi Tongjang dagi Chandel district ki Sajik tampaklomda oina nauna drug pusilakpa hore hari Baugi source asina makhata na haribana Hairiba local road asida More Chandel amasung Tengnopal tamna drug sing putok pusin tawbagi thabak chathari Loinana Tongjangdagi Sajik tampak yauna drug sing asi pusilaklaba matungda Chuchampur amasung Chandel district kalona riba singha tamna drug sing asi puraba matung makhatana Chuchampur yauna amu pukhi Chuchampur yauraba matung German road amasung Tiger road asi phawraga Kangpokpi yauraba matung mafam asidagi amuk drug sing asi Dimapur amasung Laibak asigi atopa mafam singda puthok pusin tawbagi thabak asi chathari hari
Chandel amasung Chuchampu district ka lona badalariba Singhat hariba mafam asi Jo Singna Khundaba Khul amani. Khul asida district ani asi phaunariba thong amasulai. Chandel district ki manung dalariba Sajik Tampak asi hauzik India government ka su sign taunariba self-styled chief Swason Haukipna lead tauba UKLF ki operating base oina laibani. Hariba jaga asidagi lanthokraga lariba border gi jaga sing asina Thadau Defense Army amasung KNFB na control tawani hari. Laikhidraba miyoi singi Aadhaar card lokhatuna reactivate tawba Koukhre. Unique Identification Authority of India UIDAI na Aadhaar database sing achumba ngaktuna thamnabagi pandamda laikhidraba miyoi singi Aadhaar number reactivate tawnaba thabak paikhale. UIDAI na Register Government of India ka kusamnaraga laikhidraba miyoi koti amaga lakh yankhai manga gi Aadhaar card lokhatuna reactivate tawgadawri. Varat lenga ki Electronic amasung Information Technology Ministry na thokwa chirolama gi matung ina Register General of India na UIDAI na khangalakpagi matung ina Varat ki state amasung Union Territory kunmari dagi laikhidraba miyoi lakh amaga listing yankhai manga gi Aadhaar card pikhakhre. Masi civil registration gi thabakta sizinabani. Verified toraba matungda Aadhaar number koti amaga lakh Tara-taret hauzamaki oina reactivate tawkhre hari. Laukhaliba thabak asi civil registration system laitaba state amasung union territory singdasu makhatana chathagani hari. Hauzik phawbugi oina miyoi lakh taruka lising homdra sikibigi Aadhaar card fangle amadi Aadhaar number reactivate tawnabagi thabak paikhale. UIDAI na laukhalakpa anoba service ki matung ina My Aadhaar portal hangdoktuna sikiba miyoi singi Aadhaar number sing hariba portal asidagi khangnabasu thabak paikhale hari. Delhi dagi Imphal tamna pairakpa Indigo flight technical problem obadagi Delhi da amuk hana hankre. Ngasi ayuk laibak asigi capital city oriba Delhi dagi Imphal tamna lakadaba Indigo aircraft ama airport dagi paikhatkiba ikan kanadana technical problem na maram oraga amuk hana Delhi gi Indira Gandhi International Airport landing tawkhre. Pau asina makhatana haribana Indigo flight 6E5118 asi Delhi gi Indira Gandhi International Airport gi paikhatkibaga ikan kanadana minor technical problem ama pilot na detect tawrapadagi masigi check-in thorang oina pilot na plane adu mamai leiraga airport ta amuk hana landing tawkhibani chawrak na plane adu pung amarom pairaba matungda technical problem adu theinarakhibani niyam gi matung inya aircraft sing asi airport gi paikhatringe gi mamangda kari asoi angai yauribage habadu check tawgadabani adubu ngasi plane aduna paikhalaba matung minor technical problem ama mayokna ki habigi matang aduda Indigo gi maiketigi hauzik phawba official oina karigumba amata phongdopa leitri. Schedule gi matung inadi Delhi dagi pairakhiba Indigo gi flight adu nungthil pung amaga minute 10 taba matamda Imphal da thunglagadabani hari. Thodok asi Delhi dagi Goa tamna paigadaba Indigo flight amangarang nongthakta engine failure orakpadagi Mumbai da emergency landing thokiba thodok tugi hek nongan badani. Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu. Arabada maroiba pau amuka hana pizari. Lupa crore nifugi mamal oigadaba tablet kalunana miyoi ani Tripurada security force na fare. Zenems ke Dental College sengsin binaba leitraba mapu pandraba kangkong charaba college ama oire. Kukisingba Nagagi Khul kaya Maming Hongdokrakpagi Mayokta hayeng ahing nongyai dagi lambi thingba yauna general strike khongjang changsingadawri. Matang asida Loyalam E-PAO na namitangi pau bibil lezare tabiriba khudimappu amuka hana khurumjani.